Nupisigi Khupok Angakpa Oikhre. Ngasi aina lizarakadoriba warisi thamoi pena nungahenba ngamba adubu thogdoksigi matangda scientistsingna fau marik chumna explain tawdi ngamkidabadgumba angakpa nungaibutuna thalaba asengba thokiba warini. Chahi 15 surabi Mary Clinic hariba nupisi America gi Minnesota hariba mafamsdagini. Ma hojik mironba thabu mapan phajlaktuna angang unagadab kushilaktraba matamne. Angang adutabu uningbana imungi mipung khuding yam ikhau langnaba matam maduni. Matam mado December 1994. Mary masalum nama mirole jadavana kaithilagin sang napi khara leiruraga karda matanta yumtam nahlakli. Ngarang ahingdagi leptuna ungin nonglai nuksitpuna lambidu unna kupsanba haukrabani. Chatkibadadi pibam khara phana lehobuni adubu halakpastadi yam gari thaubu nungaitabu changda leiramle. Madudi lambidu unna injin ni phurum thagatna thomgatuna leire. Mary tapna yengdana sum thorambani adubu madaudi mayum yogadaba miles khajikta ngaisilabada magi gari chakadu puthaki. Panakan honarabasu thogatpangamda chaka nama ungagadum laikre. Sumaina lambida unna thongatpasi masi sengdoknaba leingaki service lejaragasu mana thori balambelsi men highway natabna moisu pakpak lakande. Gari duda upai usilaktrabda Mary Astat o gari lakpri yangge khan kumthartuna makhongna chatpa horakhi. Adubu ungin nonglai dodi asum kansilakpana pungkhai ma phajlabada fau kanasu lakpadi udre. Phibam asna asum luslaklabda Mary manning bakai basum henjalakle. Madudi magi masadu su ingbana phamjan bahuraklabani. Chirabatan jasta numidang su taslakadabagi hena sukmamsilakle. Mary Pakatpana masadu cheng khaibugum nikpa hurei khongjel du sumagi mihulgi asum yangkhalakle. Marakthana ano bolibana mayamda khudong chabu kanaba jom piribdugumba binary trading platform ama khangminasai Twerk 5050 USDT haidulpa lak mari fawgi reward job hekta phangan badgumba Twerk platform asda join tongnaba isagi email lamdi password hapga register hana tawsinbiyo. Sida kwina deposit tawba si suidai lai sigi wallet sida hana lakpiro sida deposit amount numbiraga instant pay sta click tawbiyo aduga sigi pay now sta click tawbiro sidagi payment method se amekta khanbiraga pay now sta click tawbiyo sidagi pay townova f ama khanbiraga sigi pay sta amtanga nambiro aduga deposit tawba loire to work investment gi niyam si suidai lai sumdawi 13579 moigumbasna odd number represent tawdoini aduga 02468 moigumbasna even number represent tawdoini khudam oina adom odd number ma da ₹100 invest tawre kalasi result se pergum odd number ma 13579 Stagi amoragadi adumna thoire adumna win oire adumna tungbasi adumgi investment amount da 1.95 na puri bu tarpa do oidini haidur pa chama dugidi pa chama ga marifu tara manga oirani aduga maru oiba wa amana platform asigi telegram signal group soidina join to bigidabani maramdi masda nungti analysis na profit signal tharkani analysis na tharpa ingida sekuna tung lagadi ekhoi kaabgi chances yam wakan halai telegram group asigi link pin comment gi fangbigani aduri ekhoi sell withdraw to ba mukhang minarasi sigi wallet stay withdraw da hana lakpiro bank click to biro aduga bank account natraga paytm account hapiro withdraw da nambiu 15 to 30 minutes manung sales Sweden sampani sales to earn US dollar the rupee the month pirakani handling fee in 3% tang ka hongi adu withdrawals 24 hours available oigani platform asigi referral programs lady sidadum nami puslim khai deposit tohlim khai adum bonus phangani mi am puslim khai dongi kana adum hele kargum adum nami cham puslaga deposit tohlagi dum polisin kunipan ga chonga phangani bonus oina adu ka dongi kudong chana gudum 24 hours customer service ki from chap sapiri penom kanam he bhapta da adum hangbi bi yakani aduna tinthadna pin comment gi to our register to view telegram signal group adu join to view adum principle honganabagi ngai dun ready kudong chap singasai masimuk lobio Twerk dagi ungi nonglai maraksta wai shangdraba masaduga mayum yongnaba chatpa haibadudi makhong thongna silamdam chatpaga manarani hainasu ma mapunda phauserame phibamsta mayumdagi kaithilna nakpa khajik helibana kaithilda hankhibani hena pharani khanma kaithil maikai pangna makhong tapna thangba horakhi Sukle inglaba ungin nonglai maraksta Mary wana hona zaduna mile tangkhai amaromdi thindoknaba makhong aduga yomminnarakle adubu thohaningde haidunasu thokhandabdi ngamdaba thaudoksingna yomlaba miyoibane Mathwai hakchang punna wazarbi Mary do ma hena chawbuda sa magsu tagadore haibagi chap chab saminama masada phawdare
Madudi khudong thiba natana tai karisu oidraba tanjastayda ma angangsu unadaba yaroidabagi dumba yam akanba ingit amasu phawrare. Atopa pambay ama udrabada manak nakpada hauba unthoina tasindaba u amagi ukhada ma chat position sabui tawraga yam wana yawsilai. Akibutana ma wakal language chanslaklabada sembiba mapu matabu ningsingjay. Hey Ishwar, nasada thogliba sibu karino. Nasagi mateng amuktadi pangbiyu ba? Mitkup kharagi matungda Mary ayingba madi China gi apunbada ma gyan mangki. Swaista warisigi aruibadu oiramba yabane. Numit kharagi matungda phamjillaba siba hakchang ama leramle haraga warisi loislamba yabane. Adubu warisigi makha sathrakpa oigadoriba sarukasti doesn't have any explanation. Angakpa amadi nungaibagi apunba haibadu oigadori. Ay kiyam kuina gyan manglurabano haibadi ay khangde. Adubu aina gyan lakpadi sasi lumbu saramki. Aduga aina mon khangnaramliba aduna utmachugi achaubu kai shalamadane. Mahaktu sangudugi lusinbasu iramdong male. Punna moi mapan mu oini. Khudop sana moina aibu ikoi koisilaga aingonda taksilaga aibu lumhallaga thambiramki. Mangam manaraba mitkuptuda ai moibu kibasu pharude. Moina sa aingonda khananingbai landaningbagi matau amatu lakhide. Minute kunlongi matungda unmartuda ai icha thoibaga unakhi. Jiba panba masal oibagi puna saruk yaminaba thawdaw ama oibana aisi icha unagadawre haibasi prakriti mana moida karigumba samen khara phawan bibana khangde moina dumna aigi mating pangbikribado angakpane moigi maraktagi ammo mamana khoidi rujiktat piraga ichadu manatuna tamna ingonden sinbirakhi mitkuptudane icha thoibana kapagi ahanma khonjal tajakhibaso aina ahanmi chabu mabuk pithaklingi idudasu moina athaba phaklang amagum khanjin biduna ungin nonglei idudagi ngaktok piramane aigi khajaidagi unnamasung pirangso moina nungsina lekthok piramki somda magi mapuroibana halak mandre haiduna hebitrak ama tawraga yumlon namadagi mi kharaga mabu thiba horokhrabane ahanbada moina merina pukhiba kardu unna pungku kupsalaga lerambadu hana thingnakhi kar manungda leramdabadai makha tana thitharakhi ngai hakki matungda makhoina thaptangna kaishal samgu ama ubududa yumlon nabdagi mi singaduna mabuningda khanakhi oh miron bidu suidana marai baktiram maniko mathwai wazarab mapuroibana mapirachen nongthakta guli kaptuna kaishal singdu tana bohotnai adubu kaishal singdu mamam sadagi lapthok ningdabgi matawgum machi manumda leishillaga leina bohotnai naksilubda mapuroibana uzare magi nungsibana macha thoibado pammaga leiramibado konna interview da merigi mapuroibana sumna phungdokhi oiramliba tawramibu matawdo imitsna sangsang uragasu ai ngakti thajaba sumam ngamkhidabane merina sumna makha chathaki moina imai chabudi sumkau kauri thajai aduna nongmudi aigi icha bil puraga sahing chabni tamthibani kinariba predator sing aduna soidana siramlagadaba imai chabu kanbirakhiba nungshira mafamaduda ekhoi amuk soidana chalukhini Forest Rangers amadi Satan basingna warista thajadragasu expert kharanadi asumna phongdukli madudi puknungi angangdu kaishal singaduna manamda phorungani madudai moigi maternal instinct na angakpa thoktok tu chathan kibo oigani haina